Kangpokpi District ta Lobukta Thabak Suduna Laiba Masagi Chahi Yankaigahumdoi Rom Suraba Kuki Loumee ama Sakangdaba Singna Kaplakpa Nomai Maruna Panbadagi Laikidre Mahaki Loina Bidi Asopan Yaudana Nathok Hore Haidi India Today any gi report amagi matungina Laikidraba Loumee adudi Govazang Kuldagi Haulal Singh Sydney Thodok adu Thokpa Matamda Mahak Lobukta Mahaki Loina B Nemnai Kim Singh Sitka Loina na Thabak Suduna Laibani Haidi Mafam adugi miyamna Fongdorakpagi matungina Thodok adu ngarang numidang wairam pung marirom taba duwaida thokibane matai manauna lobukta thabak suringaida sakhangdaba khutlai paiba singna nongmai round kun lom kapthorakpagi makhol taki thengjilaklaba fawba matai manaw adu mayumda halaktabadagi khunja singna thiba chatki maduda haulal sing sit ki thawai yawdraba hakchang adu leiramba thengnarakibane hakchang aduda nongmai maru kayana panbagi dakfam sing leiramba thengnaki hairi mafam aduda leiramba miyoi kharana fongdorakpagi matungina thawang adu NHN IM amadi JUF gi gather singna chathakibane haina maral sirakli adumoinamag hauzik fawbgi oina official oiba confirmation di leitre ngarangi thodok aduna maram oiraga khunja sing pungning wakhal leitana leiba ngamnadre hairi ningsingba yabadi numit kharani gi mamangda security force na Govazang khulda search operation chathaduna khuchu khulai camerum phagat pangamkhrabane Khulasi Kangpokpi district ke Chujang Vaichong subdivision gi manung chana Tamenglong district ka naknana leibani